BOSEM na louba class 10 exam ki social science subject thokpa numita question leak Oikhiba Aduda Chenariba Little Star English Higher Secondary School asi recognition Kakkadabani haina maheiroi look DESAM na akanba maongda demand tourakli hiramasigi matangda ngasi DESAM gi head office ta pangthokpa paugi mifam amada maheiroi look asigi secretary general nongthombam thoithoiban hai mamang tha February gi tang kun mangada BOSEM na louba class 10 exam ki social science subject thokpa numit adugi exam hokdringai minute kunthra rom walingai da question leak oirakhi thawong aduda chawna Chenariba thobal hokha da leiba Little Star Higher Secondary School gi founder shu oiriba vice principal yumnam Ranjit amasung assistant officer in charge Samadram Megachandrabu Manipur police amadi cybercrime unit na matam chana fagatkhiba adugi damak DESAM na thagatpa phungdokli matang asida hainingbadi school chalaibagi thabak ase drug lalonbagi maongda chathariba school asigi founder cherak piba khaknatana school asimaksu maheiroi khunai khalaga mari lenaba singna recognition kakkadabani khunai asibu mangnaba siliba amadi ojagi maikhum upliba mioi sing ase Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 ke matung inna mapunsi chupa jail da thamgadabani makoigidamak lawyer amatana saugatloitabani thokriba thokdok adu Manipur gi chief secretary na tarai na loba chumloi athubada maheiroi sengi tunggidamak khalaga matik chaba action lokhatpiu aranba tawrabadi logi matung ina cherak fangi haibadu handak thokliba thokdok asina khudam ohengadabani DESAM na thamliba demand sing asi karigumba thabakta onthoroktaba tarabadi hojik pangthokliba class 10 gi exam asi hek loibaga maheiroi senga loinana makhal makha kya gi akanba khongsang sangsilbani hainasu thoithoibana makhatana phongdokhi अखोगी लिटिल स्टार स्कूल्स की वाइस प्रेसिडेंट खतनतना स्कूल की फाउंडर ओरिबा मियो एमा यावर कांदा अखोगी हौरिबा महिरोइ म्याम सिंसिदा यामना तहोइदबा दुकुंबा यामना तुकचबा थौदोमा फाउंडर ओरिबा मसामकना क्वेश्चन अमा फोटो कापा कांदा तोंगान सोशल मीडिया की प्लेटफॉर्म सिदा थादोरा कांदा अखोगी म्याम सिदा आंगाम हौरिबा महिरोइ म्याम सिंसे तुंगी युमबिरेल ओरकदोरबा म्याम सिंसे हु पिजबगी मओंगदा तौरकपा सिगुंबा थबक तौरैबा मियोइ सिंसे एजुकेशन डिपार्टमेंट Education Act amadi Board of Secondary Education Manipur amduga loinana Council of Higher Secondary Education Manipur na kupna yengakanda haribe Little Star Higher Secondary School se masi de-recognize tawgadawni makoida leiriba recognition se masi kakkadawni question leak oimda Chenariba mioi ani AOC oiriba mioi siga B Vice Principal oiriba mioi ani asia makoigi maragi matungina 2024 da laikhiba Act the Manipur Prevention and Malpractice in High School Living Certificate and Higher Secondary Examination Act 2024 gi Act sigi manung sanna masigumba thogdong se masi amuhana aikogi khunai sida tawba yade haiba pose masi khangno bidong ta makoi ani si punchi supa aikoi kasum sangda thamudawni haibisima thamjak